Naga nala mathakta dukan sagat lay, lanay miyoy sing na footpath khopsil lay. Parking oina ba laingak na sel yam na chang na, naga nala kupsin kiba maphamda, lanay miyoy khara na check na dukan sagalak lay, waheng laikai traffic point mayagi footpath khopsin duna, dukan pakthok chawthorok pa thengna re. Adubu mari lay na ba authority na di, ngasi phawba kari amata yangsinda na lay re. Manipur da COVID-19 gi laichat laksin na ba laingak na matam sang na curfew thamlingay gi manungda, aron bathabak sing asi paikhat lambane miyam na de ihang hanglingay matamda dukan sing amasung naga nalagi oiriba saktam adu thoina khanglam de adubu hojikta dukan sing hangraklaba amasung mi chathok chasin tawraba matamda de ahongba kaya asi mayek seng na uba phangnarakpane kaithel asigi mayol maktada lairiba wahengbam laikai ge kolik yoliba dukan sing gi mamangda lairiba footpath asigi mathakta staircase sizinaba thengnare hairiba staircase asigi mathakta kolik kaya paisinduna lambi chatliba miyamda chauna apanwa pire masida sunatana paring asimaktada lairiba iron godres amadi furniture dukan sing asisu makhoigi potlam sing adu footpath ta puthoklaga thetlaga thamle aduga miyamna footpath ta chatpagi khudong chaba laitabana gari chelaba lambida kumtharaga chatnare pressna phangba pawgi matungina haujik kumja 2019 gi october 19 da matam adugi traffic police ki SP Sarma gi mijeng makhada hairiba mafam asimaktada lam khopsinduna sagalamba staircase amadi footpath mathakta khandaduna berenda gi mawongda semgalamba sing excavator sizinaduna thugai kiba laikhrabane adubu dukan famliba singna matam kharagi tungda amukhanna semgatnaraktuna hanagi phibamda chapchana hanjille hairi masida sunatana pauna kaithel paringi nagyata lariba dukan singsu makoi gi dukan da yoliba pochai sing adu footpath mathakta thetuna yonba thengnare maruoina cycle yonba dukan sing asina cycle sing adu footpath sing da thamlambadagi hendoktuna makhoigi dukan mamangi main road ki saruktasu thamjinduna asat awok tawriba singda chauna akaiba pire nakal amaromda parking oina ba semgaliba naga nalagi khuyathongdagi na over bridge phawbada lairiba ahangwa mafam sing asidasu lanai miyoi kayana lam khopsinduna dukan amadi potphamna singba khara saganarakpa thengnari asumna miyamgi oina lairiba lamgi saruk sing asida lanai miyoi kharana khopsinduna sizinaningba mawongda sizinnarakpa asida mari leinaba authority amatana mijeng changbagi mami tadre hainasu phongdoknarakle Jiribam Imphal Railway Project 2023 da loisingane Rao Saheb lamgi chayenaba amasung labor watpagi awaba mayoknare chahi 18 suraklaba Jiribam Imphal Railway Project fanna maram oiraga matam thengtharakpa natte tongan ba problem singna thabak subada apanba thokpadagi thengnarakpane upay ama tawraga kumja 2023 fawbada loisinanaba honagani haina Railways ki Union Minister of State Main amadi Kol Rao Saheb Patil Danve na Fagatkhre Jiribam Imphal Railway Project asigi khwaidagi sangba tunnel ama oidiba tunnel number 12 T12 ki thabak suriba sing yangsinbagi chatkiba khongchat aduda Union Minister of State asina wafam asi ngarang pawmi singda phongdokhibane African Swine Fever Mizoram da tha manga da ok lising kun manga sire Manipur gi Churachandpur district ka lonariba Mizoram da hokiba tha manga rom sigi manungda African Swine Fever na maram oiduna ok lising kun manga hena siduna lupa crore cham kun ma thoirom gi amanga ta thokre pukhri dagi mamanaba kalamba mahiroi laikhidre Imphal West ke JNB khumbongi mahiroi amana mahaka chatminaba mamanaba ma pukhri da tabadagi kalamlaba matungda mahak aruba phibam mayok narakpadagi irak naduna laikhidre haire wafam asi Novodia Vidyalaya Employees Welfare Association ki president na thadorokpa cherol amana haire cherol asina hai laikhidraba mahiroi adugi maming Masunthon Riyamai Kawe Masagi Chahi 18 sure Kaithel Manbige Namthanjang village dagi Sadras Riyamai ge machanupane mahak laikhidabada association asina awawa phongdorokpaga loinana laikhidraba mahiroi asina sahi nauriba angang amagi thawai kanbibagi damakta laukhiba thodang amade masagi punsi kathokhiba sibu kaungomlaroidaba tangna thokpa thodok amani haina phongdorokle thodok asi tha asigi kunga mapan nongmaijing numita thokhibani hairaduna Sarsta lai khurumba yaururaga numit jungba pung 12 tarakpa duaida khunna sida leiba foot 12 rom luba achauba pukhri amagi mapanda mahak lakhibane pukhri mapan gi lambi dagi mahaka lakminaba class 5 tamliba sangai pau gangmai chahi 18 suraba mahiroi ama pukhri mapan dagi nanthaduna pukhri da tasin khibane laikhidraba mahiroi Masunthon Riyamai na angang adubu ising dagi laukhatnaba honabada minute kun lom changkhe ising yamna luba amadi angamba lairai oibana Kangfalda pukhalakpa ngamkhide isingdagi pukhatnaba honabada mahak ka hena
ising thakchenki amadi masa yamna choktharaki hairi adubu mahakna pukhridagi angang adubu pukhri mapanda ingkhatlamlaba matungda mahak amuk lupthakibani hairi mahak hojik JNB khumbongda class 8 tamlibani adubu hojik oiba COVID-19 pandemic na maram oiduna school hangdabadagi online da class yauriba mahiroini haibaga loinana laibak thiba thogdok asida mahakna angang amabu kalamlaga mapunsi kathokiba sigidamak mahiroi sing amadi parents sing yauna awaba phongdorokpaga loinana mahaki imungi awaba nanghauribadasu saruk yajari hairi mahiroi sing da smartphone yanthokre Thobal district ki Hairok assembly constituency ki manung chanba ukhong sangda leiba Kasturba Gandhi Balika Vidyalaya gi mahiroi sing da online class yaubada smartphone leitabadagi khudong chadaba thogan danaba smartphone amamam ngarang yanthokre JEO Zone 3 amade KZ BV ukhong sangi school management committee MMC na punna silaga school asigi campus ta pangthokpa thoramadуда Hairok ACG Mihut MLA Thoksom Radhesyamna chief guest KZ BV ukhong sangi MSC gi member Maibam Tunana president amade Zone 3 Thobal gi ZEO Anil Kumar Arambamna guest of honor oina saruk yakhi chief guest ki warol pinaduna MLA Radhesyamna hai ngarang yanthokliba smartphone asingna KZ BV gi mahiroi singna online gi khuthangda mahi tamjabada kanaba phangalagani hojik asi malem gi oina mahiroi singna school da chatuna mahi tambagi mawong adu COVID-19 like chat asina maram oiraga Sublab tuna laidibani mahiroi singna smartphone asi aran balambi da sizinagano ahalaman singna sukupna yengsinbinaba appeal tauke MLA Radhesyamna makhatana hai mahiroi gi mathogdi lairik yamna pabana oigadabani lairik yamna paraga ozada khangdaba sing adu hangbiyo KZ BV ukhong sangi mahiroi sing asina tungi punsida mai pakpa miyoi amamam oiduna खुनाइदा चौबा थौदांग लौरकनी हाइबगी थाजबा आइखोइ मयामना थमली हाइबा वाफमसु MLA राधेश्यामना थमखे पोक्सो एकी मखादा पुलिसना चही तरागा मापनगी लैसाबी अमा फागतख्रे तमिलनाडुगे कोयम्बेटोर डिस्ट्रिक्ट मसागे चही तरागा तरेट खक्ता ngairiba नुपामचा अमाबु थेमदुना युम्बाल मरी थमलुबनी हाइबे मसागे चही तरागा मापन सुरबी लैसाबी अमा पुलिसना फागतख्रे प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंस पोक्सो एक्ट 2012 की मखादा महाकु फाजिनखिबने पुलिस ना फोंदोरखिबा अमदा एक्यूज ओरिबा लैसाबी अदु पेट्रोल पंप अमदा थबक तौबने मफम अदुदा महाकना चही तरागा तरेट खक्ता ngairiba नुपामचा अमगा मतम खरगी ममांगदगी हौना खंगनदुना नुंगसिनबगी मरी थमलखिबने हौखिबा चही अमरोमगी ममांगदगी लैसाबी अदुना चही नौरिबा नुपामचा अदु बुथेमदुना युम्बाल मरी थमलखिबनी हाइदे मतम खरगी ममांगदा नुपामचा अदुगे इमुंग मनुंगी अहलमन सिंगना मखोय अनिगी अरोनबा मरी अदु खंगलक्वदगे हंजन हंजन वार्निंग तौदुना अदुगुंबा पामदबा लिचत साजत अदु चतनबा लैसाबी अदुदा खंगनगी बसु लैख्रबनी हाइरे नौरिबा नुपामचा अदु हॉस्पिटल अमदा हंदकता हर्निया ऑपरेशन चथदुना लाइकनखि मतमदुदसु लैसाबी अदुना हॉस्पिटल दा लाक्तुना नुपामचा अदुगे फिबम यंगसेंदुना सेवा तौरमखि हाइरे मदुगी तुंगदा मबानीमक यानदुना दिंडीगुल डिस्ट्रिक्ट ता युम्बानबगी दमक चेलखे हौखिबा सगोलसेल नुमिता मखोय अनि लुहोंगलबा मतुंगदा कोयम्बेटोर दा हलक्तुना बारागी युम अमदा लैरखिबने नुपामचा अदुगी अहलसिंगना पुलिसता कंप्लेन तौरकपदगी लैसाबी अदु फागतखिबनी हाइरे अरोइबदा ताबिरिबा पुमनमकपु थागतजरी।